Imphal West District Manung Chanalaiba Sekmai Kendragi Senjam Chirang da Water Supply Scheme Matong Tina Tauhanduna Khunja Singda Thaknaba Phaba Ising Fangalu Haina Manipur Lengakta Taksinduna Mafum Aduki Maira Paibina Sinduna Senjam Chirang Maning Community Hall da Maira Paibi Ima Singna Ngasi Wakat Mifam Chachakre Mifam Aduda Saruk Yakibi Senjam Chirang Maira Paibigi Secretary Haikam Amra Patina Phongdokibada Senjam Chirang Water Supply Scheme Asi Semgatuna Mathau Taurakpa Chahi Kuntramuk Helakle Adubu Ngasi Fawbada Khunja Singna Ising Sijinnaba Phangdina Lairi Amadi Ing Kumja Lising Anitara Humdoida Mediagi Mateng Lauduna Wakatpasu Haikhrabasu Haina Makataki Prime Minister Narendra Modi na Imung Khudinggi toti ising Tahallagani haiba wafam lairagasu mafam asidadi lanagi oina toti lausin bagi khudong chabasu pibide amadi public hydrant fangliba ising asisu fizigri natraga bleaching powder haptana tharaklami Nongzu tha matamda turel da cheliba isinga manana naina tharaklami adubu tha ahum mari sidadi ising tharakpa punglep lep kre maram asina Manipur lenga ki Chief Minister amadi mari lenaba Minister na akanwa miyeng changbiduna toti lausin ba yabagi khudong chaba phangan biu tharakliba ising thakpa yaba ising oina thahan biu miyamgi awaba kokhan biu haiki Tashengnama Modi Sarkar na Aikhoigi ising yumthong khidingi pini haibagi wafamdi sarkar asina laukthokpa leje khare tajakhre adubu hauji phawdi masigi khudong chabase masi phawda Chirang da leiriba parja sing akhoina phangba ngamdri makhoina tharaibe ising asi ngasagi elum amadi desing table desing powder yaudabida turendagi direct chingkhalaga khara tharami matam kharama adubu haujikti tha ahumari asidi punglep lepkhre Sarkar na semi baba sari bra masi puna maksing asibu sarkar na yengkhan biduna aikhoigi parja singdege isingi pami ba saruk sing ase phanghanna ba hona biu haiduna haijeningi aduga loinana aikhoina toti pusanjage haiduna ai isamakna sahi mangagi mamangdagi aina wakachara abani masigi khudong chabasu pibide thachengnama ising asi pipe si yamna pikpana maram oibagira natraga kari asoibagi no haibado samari leinaba sarkar na amadi department gi mising asina yengkhan biduna aikhoigi Chirang Senjam Chirang da leba parja singgi awaba ising gi baramda wari basing ase kohan biro haiba wafam asi